Akasvani Imphal Kshetrimayum Chitrabhanu na pau pazeri ahanbada maru oiba pau. Manipur na mapung faba rajya oikibagi nising thorum ngasi Imphal ki ahanba Manipur Rifles ki parade ground da pangtokani. Security force na rajya asiki tongan ba mafam singda thi humbagi thabak chathabada aina tingkraba lalolup singi miyoi sing fare amasung kendra ki IT Mantri Ashwini Vaishnav na hari artificial intelligence ki maraibu asi yamna pikpa amasung mating leba model sing na lepkani. Manipur na mapung phaba rajya oikibagi nising thorum ngasi Imphal ki ahanba Manipur Rifles ki parade ground da pangtokani. Rajya Sarkar na sinduna pangtokotaba thorum asida Rajyapal Ajay Kumar Vala saruk yagani. Thorum asida tongan ba contingent sing na march past chatkani amasung Rajyapal na thorum asida tongan ba mana sing sut lantokani. Numidesna lakpada Rajyapal Ajay Kumar Vala na miyamda nungaiba phongdorakli. Maki paujalda Rajyapal na haili simunga chamapan humbudrani toigi January kunmathoida Manipur varki mapung phaba rajya ama oiki. Manipur asi ina khulaba kala sanskriti amadi nachanabi kya na thallaba lamdam amani amasung mapam asida leiriba miyamna sana khonaba kala sanskriti amasung miyangi thabak tharong kayada jati asigi mingchat purakli. Numid asina lakpada rajya asida chakhotpa tangdu leitaba amadi amata oibiki saktam adu sagat minanaba phirep adu hena sesil halasi. Manipur Vidhan Sabha ki Adaksa Ksh.Chitrabhanu na mahaki paujalda hai numit asna lakpada rajya asida tangdu leitaba santi amatu oibagi lipun adu sagat minasi hena mapangan kanba amasum mangaleba Manipur ama semna na bahona minarashi. Tungda numit asiga marilena na Rajyapal Ajay Kumar Vala na Imphal gi Kangla Nongpok Torban da jati gi ningsing firal chingkhatkani. Security force na rajya asiki tongan ba mafam singda thi humbuki thabuk chathabada aina tingkraba lalolup singi miyoi sing pagatle. Manipur Police Control Room gi pauna hai Imphal East Zilla gi Lamlai Police Station na konba nongada makai lekai degi aina tingkraba lalolup KCPPWG gi miyoi amangrang security force na farbe miyoi adu nongren mamang lekai degi ni hairi. Security force na ngarang puripaki miyoi amaso Imphal East Zilla gi Sombung wari degi farbe miyoi adu Kaching Zilla gi Hiyangnam Police Station na konba Sengmaijing Kuno Kamzong degi ni. Nation IM gi miyoi amaso Imphal East Zilla gi Haingang Police Station na konba Mantripukhi degi fare miyoi adu degi maruyawba .32 gi pistol ama chaka ani panba gari ama yauna ate polong kaya so fagat ki hairi. Security force na Imphal West ki Koktruk Chinglekai degi KCPPWG gi active cadre ama masagi mayum degi fagat ki. Bharat Myanmar ngamkhai paringi border pillar number 72-73 ki manaktagi IED ahum security force na phangbangam ki. Amromda Delhi police na kangnaba paw ama pirakpadegi Manipur police na rajya lana gari huranba miyoi sing fanabgi damak thi humbagi thabuk chathaki. Manuda ICICI gi Lombard Insurance Company amadi technical support kalona na chathaki ba operation aduda huran ki ba gari taru phagat pangam ki. Gari sing adu Chorachandpur amasung Imphal West Zilla degi fagat ki bani. Fagla ba gari sing adu makhata na ainge thabak lakhon nabagi damak mari lenaba police station sing da sinakre hari. Ashigumba gari huran bagi thaudokta chenaba miyoi ama yari pau pisnu na degi fagat le hari. Knowledge Resource Center Foundation sindina chathariba Northeast Integration Rally NEIR lisingani kuntaru face ki saruk amo oina ngarang Imphal GM Hall da thorum ama pangthokre thorum aduda nat ki oiba thorum kaya su pangthoki thorum asigi cultural partner oriba Atinga gi secretary amadi event asigi organizing member Konthozum Bobin Nahai thorum asi peace progress amasung prosperity haiba theme da tha asigi taruk tegi Kolkata degi haukhibani masi awang nopor rajya sing matang laktuna Silchar Agartala amasung Shillong da aduga aroiba da Guwahati da lushingani. Khelo India Center Scheme Tamenglong na sinduna ahan ba tangkaki oina football masanagi training arang degi headquarters da leba mini stadium da hogdokre sana khonabagi lamda ahungba ama puraknabagi pangthokliba training asida nupi macha tara yauna punna sanaroi kunthra na saruk yari heithoi singthoiba sanaroi singkhangatuna leba asigi targeted Olympiad podium scheme bu hena mapung phana na papandam da training program asi pangthokpani hairi pawgi marak thatna atemba break ama. Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery ki mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management ki kudong chaba phangbigani
Specialized surgery da hepatopancreatobiliary amasung GI onco surgery, laparoendoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi khudong chabasu phangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi khudong chabasu Little Clinic na miyam da pijari. Hena kupamarol gi damak mobile number 7627959210 da khangba yagani. tabiriba pawasi Akashvani Imphal dagini. Kendra Electronics amasung IT Mantri Ashwini Besam Hari Artificial Intelligence ki maraiba asiyam na pikpa amasung mating leba models na lepkani wafamasi Switzerland gi Davos sa Pangtopal World Economic Forum gi mifam yawba chapada Lanai TV channel amaga akanana unabada Sri Vesnam na fongdokibani mahang na hai malingi oina AI sinabagi changi chada marvudra mangadi apikpa models na chalari mahang na hai Varata Saba AI model tara nito esina tongan ba sector singi enterprises sing the AI gi darka leba sing adu mention bangam le mangna makatan hai varat na model sagat pa semiconductor manufacturing infrastructure amasuk energy lamda henba mieng thamduna AI gi lamda khumang choksun bangam le Uparashtrapati CP Radhakrishna ngasi Karnataka da chatkani mahangna Turakaru da leba Sri Dhaguru Mata Sri Kumar Mahaswamiji gi tare shubaning sing thorom da saruk yagani Uparashtrapatina Bangalore da leba CMR Institute of Technology gi Silver Jubilee thorom da saruk yagani Department of Fisheries na sinduna Bharat ki mapang lebak Marfu Humdogi Ambassador amasung High Commissioner singi over round table conference among si New Delhi da pangthok lagani mifam masida Kendra gi Fisheries Animal Husbandry amasung Dairy gi Mantri Rajiv Ranjan Singh na sabapati oigani Fisheries Mantraloy na High Asia Africa Europe North America Oceania amadi Latin America amadi Caribbean lebak singi Ambassador amasung High Commissioner sing na mifam masida saruk yagani mifam asi lalot itik samudra da phangba chinjak sing lebak singi marakta thadok hajin tawba yauna maling oiba lalot itik ilam sing de hena pakthok chokthok na bagi pandam da pangtokpani National Highway sing da leriba toll plaza sing da fiti bagi niyam sing hena mapangan kankhana bagi matang da Central Motor Vehicle Second Amendment Rules listing ani kuntaru chanhana ba sarkar na notice thokre masina National Highway sing da electronic toll collection hena sin handuna fee sing thibida laitho lagani Kendra Road Transport amasung Highways ki Mantraloy na High Amendment asina National Highways Authority of India bu manung mapan fauna uhon bagaloy na toll plaza sing da technology sinaduna hena chakot pangamalagani ngasi fong ba pauche singi maru oiba paugi dama hozik Kshetrimayum Ganga leire Ganga Ksh.Chitrabhanu January 13 da Manipur kan bakhongcha chatkani sintha leblaga saruk ya biu haiba kokomi gi wafam pongnafam pause gi ahan be headline tawri Sahi Humudra Nepal Surabi Ama Hatlam Le Haiba Pau Sanga Express Manipuri Education gi ahan be headline tawri Governor na buffer zone laiti hai khrabasu dolai thabi dadi adomak lairi haiba khunja singi wafam sanale pak pause gi ahan be headline tawri Kuki refugee singna German Tiger Road pu lifeline ni haiba yaroi haiba ZUF na phongdokhiba wafam huyelan pau pause gi ahan be headline tawri pau asi naharol gi thaudang amasung Tamenglong Times tasu tonganba mong the headline piduna ahan ba pau oina phongli Matam kuina lebluraba ISBT January 12 dagi hangdoklagani haiba pau People's Chronicle gi ahan be headline tawri Women Commission gi chief na nupi singbu henna sakti lehenna ba hotnari haiba pau Manipur Mail gi ahan be headline tawri Senapati da sexual harassment of women at workplace haiba hiramda nongmagi oiba sensitization program ama pangthokre haiba pau Hills Hornbill Express da ahan be headline tawri Ganphu Mail da hit and run motor accident ki victim compensation scheme gi matangda awareness pangthokre haiba pauna ahan be headline tawri Suchanpur gi relief camp taramari gi report tha ani gi manungda piraknaba Supreme Court na khanghan khre haiba paw ama huyelan paw gi ahan belamai da phongli Transport Department na lisingani kunmanga da gari gi chalan lising taramanga subna humudra humdoi issue tokhi haiba paw ama pongnafam pawse gi ahan belamai da phongli Chitrabhanu Tagachari Ganga Aroiba da Maroiba Pau Amuk Hana
Manipur mapung faba Raja Okebeki Nising Torungasi Imphal gi Ahanba Manipur Rifles ki Parade Ground the Pangtok Lagani. Security Force na Raja Sigi Tongan Tongaba Mafam Sing Dati Humbaki Tabuk Chatabada Aina Tinkraba Lalalu Singi Mui Sing Pagatle Amasung Kendri IT Mantri Aswini based up the Hari Artificial Intelligence ki Maraiba Asi Yamna Pikpa Amasung Mating Labor Models in the Lepkani Pau Rizari.